Ahanbada Moroba Pau Pizari. India amasung Myanmar anigi ngamkhaida free movement regime FMR khudaktagi chanararoi haina Union Home Minister Amit Shah na ngasi lauthokre. Kurkulgi maning lobukta sajik jaduna laiba shanani kuki kulai paiba singna hatlaga pukre nongmaina panduna soklaba shanani amana kundoklaga thamlamlei. Amadi Harautel Sansang Lomdagi Kuki Kulai Paiba Singna Garang Numidang Wairam Senjam Chirang Lomda Bom Kapsila Kraba Matung Numidang Ateng Bada Amuk Hanna Bom Amadi Nomay Kapsinduna akan mamong dalan darakre.